MLA Dr. Yumnam Radheshyamna Peisha Puthoklaga Hiyanglam Wabagai Lamkhai Dagi Sugnu Phaobagi Lambi semba haukhre. Matam kuina sembiraktabadagi fibam yamna sathina soklaba Burma Sugnu State Highway gi Hiyanglam Wabagai Lamkhai Dagi Sugnu Phaobagi Lambi Hiyanglam Kendragi MLA Dr. Yumnam Radheshyamna Peisha Puthoklaga ngasi dagi semba haukhre. Lambi semba gi thabak adu ngasi ayuk Hiyanglam Wabagai Lamkhai Bazar manaktagi MLA Dr. Yumnam Radheshyamna haudokhi. Lambi semba haudokpa aduda PWD Kaksing Division gi Executive Engineer Y Lenin Singha, Assistant Engineer T Bisorjit, SO SM Atur Rahman su saruk yaki. MLA Dr. Yumnam Radheshyamna fongdorakpada Burma Sugnu Road haina khangnariba State Highway asigi Hiyanglam Wabagai Lamkhai Bazar dagi Sugnu Phaobagi Lambi asi Chahi 13-15 gi mamangdagi semkhibadagi marakta pothole khara menba nattana mapung fana sembiraktabadagi fibam yamna sokle. Masina maram oiduna accident thokpa yana leire. Lambi asi sembinaba mahak masamak club organization amadi Mairapaibi loop kayana kayarak hanna haizarabasu State Assembly mifamsingda kayarak hanna pukhatlabasu sembidana lakle. Lambi asi yamna sangba maramna center dagi matengna semdrabadi wagadabana center da proposal kayarak tharure. Lambi asi len anida semlagani haiduna survey fauba loikre adubu sanction tawbiraktabana semba ngamdana lakpani. Hauzik amuk tongan ba fund ahum mari dagi lambi asi sembinaba state government na center da proposal thaduna taksile. Handakti soidana yabiraklagani haina thazai. Lambi asi fibam yamna fattabadagi miyamna lambi chathok chasinda awaba mayok nariba asigi yenglaga miyamge mihut ama oina araiba paisa puthoklaga lambi asi semba haubane. PWD gi official sing tanaraga lambi asigi yamna fibam soklaba amasung namtharaklaba saruk sing tawthoklaga leitem manahalaga black topping tawgani aduga pothole men mayaba singna mengani hauzik lambi semliba asidi center dagi paisa lakpa ngaibo oina matam kharagi chatpa state government na lambi asi priority list ta haptuna center dagi paisa lauduna lambi asi fazana semnaba kanna hotnari haiki haugiba sahi tari nipan tara sida aliyan thongna pothole men gre adugo haugiba sahi de mathang sahi de ta kai ba ya madumba fiyom dal lai yam phatraba lambe ni yamna thum matam da chali ba sahi sigi akhoi gi scheme da manipur sarkar da tanaraga minister da concern minister da hajaraga masi kano da center gi sentang a chopum lo da kan hodajari madu bhaugi mamang sa akhoi accident thokta da lambe chatpa yana ba communication da awa bi da me dam ta akhoi porhon men bagi thabo sing sidi hobani chumne porhon men badana te suga yadro mate se akhoi thugai raga leite man halaga koila gi sam yauna ta ko namna ne jage sona chambirge masya thum matamda thame manukna koi goina phana jage na thum jage ai bulamben se mayamna yamna kayara khana assembly ju puthokraba Wabagai kendra gi MLA ju puthokraba aishana so honorable minister honorable CM concerned minister department ju hana haina haibadagi kumsidi tangai phadana leibaki kudum chado mayam leraga su senthum phum ana yam phattaba leraga so lapen sidi yamna priority list emergency ore tawdba yade haijabadagi makhoi chuki pame mi thabi yangminare hauji mokhogi process to tawringe da lamben chatab yadabu da aina harba lamben se priority list bone jabani ek o men ki garigma hek mate hek pambala ko ta phabala bong na semna bone jai Amaromda MLA Dr. Yumnam Radheshyamna mahaki MLA Local Area Development Fund dagi saba langmaidong manung awang laikai gi market set amasu ngasi sangakhre. MLA Dr. Radheshyamna fongdorakpada ima ibel singi ngaihak pocha yonfam oinaba amasung miyam gi ngaihak pothanaba amadi ima ibel singi mairasang oinaba market set asi sabani haiki.